Ngasi nungdan fongkiba kanglaipa ki mairagi pause dagi maruiba pau khara khangatjaraga miyamda khudo tamjage Manipur gi Yelhoumi kanba natana Atoppa issue sing khara leppikho lamdam sida niyam lana paisa khaiba mi kidnap tawba bom langsinbana chingba tawriba sing lepa matamda security singsu ahemba thabak tawba lepkani CM lamdam asigi Yelhoumi sing kanaba thabak toram sing natana Atoppa issue sing matam khara leppikho Manipur da thoriba crime sing paisa khaiba mi kidnap tawba bom langsinbana chingba tawriba sing asi lepa matamda security singsu ahemba thabak tawba lepkani hana chief minister Atoppa Biren phongdokre wafam asing asi malemgi oina atei mafamda phongthoknabagum lamdam asida su yoga for self and society haiba hiramda Manipur lenga ki youth affairs and sport department na sindina kumba lampa indoor stadium da pangthokhiba international yoga day gi tharom aduda wafam asi chief minister na phongdokhibani chief minister Atoppa Biren na yoga day na lakpada yaifa pause piraduna phongdokhibada punsida thaba ama tawba matamda wakhal amadi haksang phana leiba haibasi yamna maroi loina lamdam asida thokribi irang asi center lengang lumna lauduna numit chamani gi program da yohalekli bani irang asigi warusin lakpa matamda lamdam asigi miyam amadi state lenga ki wata dana thabak toroi hana phongnoki chief minister na makhata na phongdoki badi Manipur da thoklibi irang asi mapaldagi sangsilakpa miyoi singa thoanbani haibase ngarang UN da phongdoki balai khrei loina lamdam asida tharakliba Central Security Force asina miyamda ahemba thabak karisu chatharoi lamdam sigi ima ebel singda so ahemba thabak kaisu tawgadaba leite lebak kanaba tholokliba mayam asina Manipur da thokliba crime sing paisa khaiba mi kidnap tawba bom langsimbana singba tawriba singa chi lepa matamda security singso ahemba thabak tawba lepkani Manipur gi Yelhoumi kanaba natana Atoppa issue sing khara leppikho aikhoi kanaba hana hotna se Atoppa thabak sing kona tawba yaba ngaktani hana phongdokhe CM na makhata na phongdokhibada lamdam asigi ima ibel singnasu hainingma pendaba kya leirabasu laktuna mangoda haibiu tanase maduna tabida press media da hainingba haiba tawbiganu jiribam da mai thakiba adu police ki but masa amane permanent oina leiba mafam nate mafam adugi fur anima ki yumkai semjinaba senthang pitakhre nakal anima santi pamba adumak yauri makhata na irang sauthoraktana ba thabak lokhale Lodina GM University ki oina anaba BC ama atuba matamda hapdagane hana BC oiramba adu retire chakhibadagi anaba insas oihaliba aduga mairoi singa paw phongba watpadagi irang thokhibani hana su chief minister na makhata na phongdokhi sakhangdaba singna more dagi muslim labor manga phajinduna thamlambadagi thadorakre ngase yupung taram thoirom taba matamda masakhangdaba kuki khulai paba singna more dagi mafam aduda thabak sudun leiba Muslim labor manga nongmai singdo na fajina puraba matung ani thadorakre ahum na fajinduna thamkhre haire pause asina phangma pawgi matung inade autoriso amada lakhiba kuki khulai fiber sing aduna Muslim labor manga adu more hospital manakti faraba matung more gate number 1 room da pukhibani tungda fajingkiba Muslim labor manga adugi manungda yaripo ningthongnai dege MD Makbul sai kuntraga humdoi amadi yaripo to hihal dege MD Kamal Tekta Kadina Thadorakhe aduga yaripo to hihaldagi MD Saddam Saikun MD Ani Saikun gamanga amadi MD Tarif Saikun ganithoi phajinduna thamhaukibani hairi pause achina numidang pung 3 rom taba matamda phangba pawgi matung enadi phajingkiba Muslim labor manga amak tekta Kadina Thadorakhe hairi nongsumdagi pambaina lojingba UNLF MPA gi kem lakthokiba yaroi khunja singh Ifal East ki nongsumna leiba pambaina lojingba UNLF MPA gi marching battalion lakthokiba yaroi lan leiriba makai adumak thambiyo haina nongsumgi khunja singna appeal tawrakle nongsumda pamwi singa unavada khunja singi maikaidagi phongdokhibada lengana pambaina lojingba UNLF MPA gi kem mafam ani laktokpada nongsumgi kem asi yawraktre kuki singna maitaida landarakpa haurakpada khunja singna hajabadagi kem asi leirakhibani Singkhong singya da Central Force thamnaba lawrakliba phirepta khunja singna yaningdaba leite adabo Central Force na khunja sing ngakpigani haibagi thajaba leite nakal amaramda tabaki mafam ayambada paktaknana combing operation tawgani hariba sisu kuki singa nomai kablak palep triba makai tawba yaroi kuki na nomai kablak palep khrabadi khunja singna fariba khulai thingalakani hana makhata ki NEET exam da aramba pambai sijinarapa asina
इंडिया की महिरोई सिंह मालेम की मियाम थाजब वाले ओ इबोबी नेशनल स्टैंडिंग एजेंसी ने लौबा NEET एग्जाम दा आरांबा पंबाई सिजिनरप इंडिया की महिरोई सिंह मालेम की मियाम थाजब वाले हाइना CLP लीडर ओक्रम इबोबी ने फोंदोखरे वफम हंदक इंडिया पुंबगी पांथोखिबा NEET एग्जाम दा पाक्सना आरांबा पंबाई सिजिनदुना पांथोखिबाबो यानिंगदब फोंदोक्तुना PT रोड लेबा कांग्रेस भवन दा फमखिबा वाकप मिफम दा फोंदोखिबने महांगना मखाताना हाई खुनाई अमा अचुंबा लंबिदा पुरकपा हाइबसी महिरोई सिंगी थौदांग यामना चावी तुंगी युम्बिरो ओइरकदबा चुमना लाइरिक पारगा एग्जाम थारिबा सिंगी ओइनदि अरांबा पंबाई सिजिनबा असिना सममनबा नुंगाइतबा फावले करप्शन तौबा क्वेश्चन लीक ओइरकपा ताहैदबा ओहैदबा थौदोक कया थोलकलिबा असि लेबक थीबने महिरोई सिंगबो लाना लमजिंगदुना अरांबा लंबिदा पुसिनबा होतनगुमसे चुमना चचरिबा सिंगबो नथैरगा अरांबा पंबाई सिजिनदुना माइपाकलकपा महिरोई सिंगी तुंगी लंबिदा माइपाकपा ngamloi मखाताना असिगुंबा अरांबा पंबाई सिजिनदुना लैरबदि लेबा असिगी तुंगी लंबी असि लैरकलोई लेक लैसु हाइबा चुमना चपा महिरोई सिंगी लंबी मांगलकनि हाइबा वाफम फोंदोके वका मिफम अदुदा जजेस फॉर NEET स्टूडेंट ban NEET exam stop NEET candidate we demand justice for NEET candidate haina thaba placard sing sijinake waka mifam aduda saruk yakhiba Manipur Pradesh Congress Committee ki president ke Mega Chandra phongdokhibada ahum lak suba oina Narendra Modi ki double engine gi lengak lakpadage NEET exam gi question leak oibagi ihau amade Manipur ki oina jiribam gi issue asina mang thaduna chatle अवनबा अमत पुरक्तना हानगी तौरमलिबा फिबम अदुमा हंजिले क्वेश्चन लीक ओइरकपा असिना महिरोई सिंगनिंगबा काजुना निंगमदबा कया अमसु फोंदोरकते राहुल गांधी ने लुचिंगना चखिबा भारत जियो न्याय यात्रा न तोंगा तोंगाबा स्टेट सिंगे महिरोई सिंग हाक्थेंगना उनबदा क्वेश्चन लीक की इशू कया अमा थेंगनारकपगी वाफम लेख्रे तुंगी युम्बिरो ओइरकदबा सिंगबो अरांबा पंबाई सिजिनबा असिना अवाबा खुदोंचादबा नंगहले मासिना महिरोई सिंग अरांबा लंबीदा चखिबा याबगी फिबमदा लै अरांबा लंबी असि अखोई पुना थिंगनाबा होनसि हाइखि जून कुंगमारीदा कुकी जो सिंगे लिली यावना खोंजंग चंगसिंगनी ITLF थासी कुंगमारीदा कुकी जो सिंगना तारिबा मफम सिंगना लिली यावना खोंजंग चंगसिनबा इंडिजिनियस ट्राइबल लीडर्स फोरम ITLF ना लाउथोक्रे ITLF ना ngarang media da thadोरखिबा चिरो अमना मणिपुर खुंदारीबा कुकी जो पीपल सिंगी यूनियन टेरिटरी अमा डिमांड तौदुना खोंजंग अदु चंगसिंगदबने हाइरे चिरो अदुना हाई हंतक मणिपुर लैंगानो ऑटोनोमस डिस्ट्रिक्ट काउंसिल इलेक्शन पांथोंगनबा लौखिबा फेरेब अदु याबा ngamloi मणिपुर लैंगा की फेरेब अदु कुकी जो मियाम की मरकता डिवीजन क्या थोअनबा थौरांगने थासी कुंगमारीदा चंगसिंगदबा लेले अदु फेलजोंग कांगहुई अमदे टेक्नोपोल यावना कुकी जोना तारिबा मफम सिंगदा चपगा लोयना नुमे अदुदा टोटल शटडाउन सु चंगसिंगने मासिदा कुकी जो सिंगना तालिबा पॉलिटिकल डिमांड सिंग असि फंगनबा खुदिमकना सरु याबियु हाके कुकी ना सरंबा बंकर तरु सिक्योरिटी फोर्स ना थुगाइख्रे हौजि इरांग थोरिबा जिरिबम डिस्ट्रिक्ट का तमेंगलों डिस्ट्रिक्ट का ताइनने लैरिबा फाइटोल सिंथक्ता ngrang नुमिदांग मणिपुर पुलिस अमदि आसाम राइफल्स की कंबाइन फोर्स ना पाक्सना कॉमिंग ऑपरेशन चथखरे चथखिबा ऑपरेशन अदुदा फाइटोन चिंथकी चिंचे परिंगदा बंकर तरुक सादुना लैरंबा थेंगनखे हारिबा बंकर सिंग अदु कंबाइन फोर्स की कंगुना थुगाइदुना मंगाइख्रे लोइना बंकर सिंग अदुदा कुकी टेररिस्ट सिंगना लेक सादुना लैबदा सिजिनबा पोलम क्या अमसु फगपा ngamle हाइरे अमरमदा ngasi नेशनल हाईवे 37 इम्फाल जिरिबम लंबीदा तुंगा तुंगामा पोलम सिंग पुसिलपा गाड़ी मौद्रागा हुमदोय अकंबा सिक्योरिटी स्क्वाड तौदुना इम्फाल तमना पुसिलख्रे अदुगा नेशनल हाईवे नंबर 2 इम्फाल दिमापुर लंबीदासु तुंगा तुंगाबा माल पुसिलपा गाड़ी चनीगा मार्फुगा माथोय इम्फाल यौरख्रे हाइरे पुंग कुमारी के मनुंगदा सिक्योरिटी फोर्स लौखलपा चेक्सिंग थौरांगा मरी लैनना लमदम असिगी तुंगा तुंगाबा मफमदा हांगदोक्लिबा नाका पुलिस चेक पॉइंट चामगा कुंगा तरेता आइन थुगाइदुना थबक तौबने हाइबा मियोय मार्फुगा निपान सु फगपा ngamle हाइना मणिपुर पुलिस की PRO गे चिरो अमना हाइरे